ngasi kananoma thak thak na yengo mai ki talent je cây mình cầu kìa Premita cây làm đây nọ Có bao trình đấy có bác sinh đấy kìa class cái ta mình nọ Class tiap kai ni cái cây nè mình là cây cầu ạ Nama rakam Premita có Premita ado khôi je em story collection đấy lắc cho bạn này bố ado nangi làm là cây làm đấy nọ Có bao trình đấy có bác sinh đấy kìa ado tuyết tầm mẹ đi năng học gì chúng ta hẳn là ni ado lại đi pa rồi tôi ra cây đầu tôi kìa Ay do Isa do kano ay tari gahap pudi hip pudi So hore Yung da kay hona bili kaya like sinataba Yung kita ba yung kang ito makumay mateng pang sali Ate di daw de ado di nang New Year matam ju yaw sala koi ba chak kadro New Year bye bye yaw kadro Hajik yun di kang di khangdri ya Exam julay ba nila kasi chala roy da exam gi like am pa bi ra kaya Direct se dum khara dum pare para like to kan na para ka na na rieng ka yang wang na ko gi position ga lep na ba hona bi kadro like ka pung kya da like pa bi pung kya bo Pung adum ngala di pung taruk ta gila Tara bo pa ba Ado di exam ay ada nungdang na pung kya ba pa Chak chadri bo pa chak cha de pa ya Pang Pare ko ato di ako mo talaga. From je kari subject lobi ke. Geography ka, political ka, education ka, dahil elective manipur. Ado tiap tam me habani na hoji exam tam ju yoksale ko. Ado lari kaya am pabira ke. Kaya dam par. Kaya ma ayuk like je pung kaya dana kaya bo page ayuk tana dagi nungdang na ayuk pung kaya dana kaya bo like pa. Ayuk tadi pa dira. Nung dang di pung mapanday tara mo pung par. New Year matam ju yoksala abani na koi ba chakadro noi boyfriend ka like bro. Like dida. Like tiya. Ikai ka na da sum hang bani ka daragi. Sabi mo di kay mingo ba. Dalaxmi. Ya Lakshmi. Kay lam dai no. Kamong mas naman likay de. Kamu mas tam ka. Aduga kano school hajid 12 tami ko 11 hours ta. 11 hours ta adudi 12 adu kara ka doine bako adudi jiti lari yang kana hona ba matam ni na lari se pung kya na kya bo pa bi ke Ay pung taret tay na nipa na mo lipa e bako. Ang kana pa ni nga. ado New Year bye bye matam yoksale koi ba ka chalo dro sai ka tawga boyfriend ka thambi bro Thamde da. thamdi ya Ko ba sa dum chalo. Hoi adudi lari hona raga lai rage sini ko phai adudi nang na apamba subject amsu laujare ko adui mathakta larik chu matam chana pabiro aduga afaba misu oibiro ma wangna phangaga kai tawbige khalige ji Ay jo ko man di salon sa to hai bako. Ay na pa mana koi sa kai kano kai luoi bodo. ꯑꯗꯨꯒꯨꯝꯕ ꯐꯥꯝ ꯇꯧꯕ ꯄꯥꯝꯃꯦ ꯑꯗꯣ ꯏꯁꯥꯒꯤꯕꯨꯗꯤ ꯂꯥꯏ ꯌꯦꯛꯄ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯗꯣꯏꯅꯦꯕꯀꯣ ꯌꯨꯝꯗ ꯍꯜꯂꯒ ꯀꯩ ꯇꯧꯗꯣꯏꯅꯣ ꯌꯨꯝꯗ ꯍꯜꯂꯒ ꯑꯩꯈꯣꯏ ꯃꯥ ꯂꯪꯆꯥꯛ ꯆꯥꯎ ꯍꯥꯏꯍꯧꯕꯅꯦ ꯂꯪꯆꯥꯛ ꯆꯥꯛꯑꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯂꯥꯏꯔꯤꯛ ꯄꯥꯕ ꯀꯔꯤ ꯐꯤ ꯁꯥꯕꯤꯒꯦ ꯍꯧꯖꯤꯛ ꯐꯅꯦꯛ ꯃꯨꯀꯥꯗꯣ ꯑꯗꯨ ꯁꯥꯏ ꯐꯅꯦꯛ ꯑꯃꯗ ꯀꯌꯥ ꯀꯌꯥꯒ ꯊꯥ 1,000 ꯑꯗꯥꯏꯃꯨꯛ ꯑꯣ ꯑꯗꯨꯗꯤ ꯃꯥꯔꯀꯦꯠꯇꯗꯤ ꯄꯩꯁꯥ ꯌꯧꯔꯦꯀꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦꯀꯣ ꯀꯩ ꯀ꯭ꯂꯥꯁ ꯇꯝꯃꯒꯦ 12 tami ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ 12 ꯇꯝꯃꯕꯅꯤꯅ ꯀꯔꯤ ꯁꯕꯖꯦꯛꯇ ꯇꯧꯕ computer science tawbo computer ꯑꯗꯨꯗꯤ 12 ꯄꯈꯥꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯒꯅꯤ ꯑꯗꯣ ꯂꯥꯏꯔꯤꯛꯁꯦ ꯄꯨꯡ ꯀꯌꯥꯗꯅ ꯀꯌꯥꯐꯥꯎ ꯂꯥꯏꯔꯤꯛ ꯄꯥꯕꯤꯒꯦ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ boarding ꯂꯩꯌꯦꯕ ꯍꯧꯖꯤꯛꯁꯦ boardingꯁꯦ ꯄꯨꯡ 5ꯗ ꯍꯧꯒꯠꯂꯦ 5 ꯃꯈꯥꯏꯗ ꯇꯨꯏꯁꯟ ꯍꯧꯔꯦ ꯑꯗꯨꯒ 3 ꯑꯗꯥꯏ ꯂꯣꯏꯔꯦ 3ꯇꯒꯤ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯥꯜꯂꯦ ꯑꯗꯨꯒ ꯀꯔꯤ ꯕꯣꯔꯗꯤꯡꯗ ꯂꯩꯅꯣ boardingꯁꯦ ꯑꯩꯈꯣꯏ ꯋꯥꯍꯦꯡ ꯈꯨꯃꯟꯗ ꯑꯩꯈꯣꯏ ꯃꯅꯥꯛ ꯑꯅꯛꯄꯗ ꯕꯤꯖꯦꯟꯒꯤ boardingꯗ ꯂꯩꯌꯦꯕ ꯑꯗꯣ ꯑꯗꯨꯝ ꯐꯖꯅ ꯄꯥꯍꯜꯂꯦ ꯑꯗꯩꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯅ ꯄꯨꯡ ꯁꯨꯡꯒꯜꯗ ꯄꯨꯡ 9 ꯑꯗꯥꯏꯗ ꯆꯥꯛ ꯆꯥꯏ ꯅꯨꯡꯗꯥꯡꯗꯁꯨ ꯇꯨꯏꯁꯟ ꯑꯃ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯑꯗꯩꯗꯤ ꯅꯨꯡꯗꯥꯡ ꯄꯨꯡ 12 ꯑꯗꯥꯏꯕꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯦ ꯕꯣꯔꯗꯤꯡꯁꯦ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯒꯦ boarding ꯂꯩꯕꯕꯨ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯅꯤ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯍꯣꯏ ꯍꯥꯟꯅꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯄꯥꯏ ꯑꯗꯨꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯥꯕꯗꯨꯗꯤ ꯑꯣꯏꯗꯕꯅꯤꯅꯀꯣ
ꯑꯗꯨꯝ ꯍꯟꯗꯛ ꯈꯛꯇꯪ ꯄꯥꯕꯅꯤꯅ ꯑꯗꯨꯝ ꯋꯥꯏꯑꯦꯕ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯨꯝꯅꯤꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯐꯥꯎꯕꯁꯤꯡꯗꯣ ꯑꯗꯨꯝ ꯎꯏꯕ ꯈꯣꯠꯄ ꯌꯥꯎꯋꯦ ꯑꯗꯨꯏꯁꯨ ꯁꯥꯔ ꯍꯣꯏꯅ ꯁꯪ ꯈꯣꯠꯇ ꯇꯧꯕꯅꯤꯅ ꯌꯥꯝ ꯀꯥꯏꯅ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯇꯣ ꯄꯥꯅꯤꯡꯉꯅ ꯄꯥꯔꯦ ꯑꯗꯣ ꯇꯨꯝꯅꯤꯡꯉꯀꯥꯟꯗꯅ ꯍꯦꯛ ꯇꯨꯝꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯗꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯥꯔ ꯍꯣꯏꯅ ꯁꯪꯕꯅꯤꯅ ꯑꯗꯨꯕꯨꯛꯇꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯄꯥ ꯂꯩꯕꯤꯗꯣ ꯑꯗꯨꯝ ꯍꯥꯟꯅꯗꯩ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯐꯖꯅ ꯆꯦꯟꯖ ꯇꯧꯔꯤ ꯏꯁꯥꯁꯦ ꯏꯕꯨꯡꯉꯣꯁꯦ ꯃꯊꯧ ꯃꯁꯛ ꯈꯪꯕꯁꯨ ꯃꯥꯜꯂꯤ ꯃꯁꯛꯁꯨ ꯐꯖꯩ ꯑꯗꯒꯤ ꯁꯦꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝꯗꯨꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯣ ꯅꯪꯒꯤ ꯁꯦꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝꯗꯨꯗꯤ ꯅꯣꯏ ꯌꯨꯝꯗ ꯀꯩꯅꯣ ꯁꯨꯕ ꯆꯥꯝꯕ ꯇꯧꯕ꯭ꯔꯥ ꯅꯪꯅ ꯇꯧꯖꯕ꯭ꯔꯥ ꯌꯨꯝꯗ ꯑꯗꯨꯝ ꯁꯨꯗ꯭ꯔꯦ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯁꯨꯖꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅꯁꯨ ꯑꯗꯨꯝ ꯁꯨꯔ ꯈꯣꯠꯂꯒ ꯑꯩꯅ ꯇꯧꯔꯛꯄꯅꯤꯅ ꯃꯣꯏꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯤ ꯑꯃꯨꯛ ꯄꯤꯁꯜꯂꯨꯔꯒꯗꯤ ꯃꯣꯏꯗ ꯑꯗꯨꯝ ꯕꯔꯗꯟ ꯑꯃꯨꯛ ꯑꯣꯏꯈꯠꯂꯤꯗꯅ ꯑꯗꯨꯅ ꯏꯁꯥꯅ ꯑꯗꯨꯝ ꯂꯣꯏ ꯇꯧꯖꯔꯦ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯕꯤꯔꯕꯣ ꯑꯦꯛꯖꯥꯝꯒꯤꯁꯦ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯥꯛꯄꯁꯨ ꯈꯔ ꯌꯥꯎꯔꯤ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯑꯅꯝꯕꯅ ꯍꯧꯖꯤꯛꯄꯨꯗꯤ ꯔꯤꯚꯤꯖꯟ ꯀꯩꯀꯥ ꯑꯗꯨꯝ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏꯁꯤꯀꯣ MM ꯏꯁꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯨꯅ ꯏꯕꯨꯡꯉꯣꯁꯨ ꯂꯥꯏꯔꯤꯛꯁꯨ ꯐꯖꯅ ꯃꯇꯝ ꯆꯥꯅ ꯄꯥꯔꯒ ꯃꯇꯝ ꯆꯥꯅ ꯆꯥꯕ ꯊꯛꯄ ꯇꯧꯕꯤꯔꯒꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯧꯖꯤꯛ ꯇꯨꯡꯒꯤ ꯀꯔꯤ ꯑꯣꯏꯅ ꯑꯣꯏꯒꯦꯅ ꯈꯟꯕꯤꯔꯤꯒꯦ ꯑꯩꯁꯦ 12 ꯂꯣꯏꯔꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯊꯕꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯈꯔ ꯑꯗꯨꯝ ꯂꯥꯏꯔ ꯈꯣꯠꯂ ꯇꯧꯕꯅꯤꯅ ꯊꯕꯛ ꯂꯣꯝꯗ ꯍꯥꯏꯗꯤ 12 ꯂꯣꯏꯕꯒ ꯇꯧꯕ ꯌꯥꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯀꯩꯒꯤ ꯆꯦꯟꯕꯒꯤ ꯈꯣꯠꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯈꯜꯂꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯕꯥꯍꯣꯏꯅ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯐꯖꯅ ꯊꯥꯗꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯈꯔ ꯆꯥꯎꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯗꯨꯝ ꯈꯪꯗꯦꯅꯦ ꯂꯥꯏꯔꯕ ꯍꯥꯏꯁꯦꯀꯣ ꯂꯥꯏꯔꯕ ꯍꯥꯏꯁꯤꯅ ꯀꯔꯤꯝꯇ ꯉꯝꯖꯗꯦꯕꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣꯁꯨ ꯏꯕꯨꯡꯉꯣꯅ ꯄꯥꯝꯖꯔꯤꯕ ꯂꯥꯏꯟꯗꯨꯁꯨ ꯐꯪꯕ ꯑꯣꯏꯕꯤꯔꯣ ꯑꯗꯒꯤ ꯅꯥꯗ ꯌꯦꯛꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨꯀꯣ ꯊꯦꯡꯛ ꯌꯨ ꯋꯥꯔꯤꯗ ꯁꯥꯁꯦꯕꯀꯣ ꯀꯩ ꯂꯝꯗꯩꯅꯣ ꯀꯥꯃꯣꯡꯒ ꯀꯣꯡꯈꯥꯝꯒ ꯀꯥꯃꯣꯡꯒ ꯀꯣꯡꯈꯥꯝꯒ ꯑꯗꯣ ꯍꯧꯖꯤꯛ ꯀꯩ ꯀ꯭ꯂꯥꯁ ꯇꯧꯕꯤꯔꯤꯒꯦ 12 ꯍꯟꯗꯛ 12 ꯊꯥꯗꯧꯕ 12 ꯊꯥꯗꯣꯏꯕ ꯑꯗꯨꯗꯤ 12 ꯊꯥꯗꯣꯏꯅꯤꯅ ꯂꯥꯏꯔꯤꯛꯁꯨ ꯄꯥꯔꯝꯃꯅꯤꯅ ꯈꯜꯂꯤ ꯌꯨꯝ ꯍꯟꯗꯣꯏꯔꯣ ꯍꯧꯖꯤꯛ ꯅꯣꯏꯁꯨ ꯕꯣꯔꯗꯤꯡꯗ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯌꯨꯝ ꯌꯨꯝ ꯍꯟꯗꯣꯏꯅꯦ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯤ ꯀꯌꯥꯝ ꯄꯥꯔꯕ ꯄꯨꯡ ꯀꯌꯥꯗꯩꯅ ꯀꯌꯥꯐꯧ ꯄꯥꯒꯦ ꯅꯨꯡꯗꯥꯡꯅ ꯄꯨꯡ ꯀꯌꯥꯗꯩ ꯄꯥꯕ ꯑꯌꯨꯛꯇꯩꯅ ꯄꯨꯡ ꯀꯌꯥꯗꯩ ꯄꯥꯕ ꯅꯨꯡꯗꯥꯡ ꯄꯨꯡꯗꯤ ꯌꯥꯝꯅꯗꯤ ꯄꯥꯗ꯭ꯔꯦ ꯁꯨꯝ ꯄꯨꯡ ꯌꯥꯝꯃꯛꯑꯀꯥꯟꯗ ꯕꯣꯔꯤꯡ ꯆꯨꯁꯜꯂꯦꯕ ꯑꯗꯨꯗꯤ ꯑꯗꯣ ꯏꯆꯟꯁꯤꯡꯁꯦ ꯃꯁꯛꯁꯨ ꯂꯣꯏ ꯐꯖꯩ ꯐꯤ ꯃꯔꯣꯟꯁꯨ ꯂꯣꯏ ꯅꯥꯜꯂꯤ ꯑꯗꯨ ꯅꯣꯏ ꯐꯤꯔꯣꯟꯗꯨꯗꯤ ꯀꯅꯥꯅ ꯁꯨꯕꯤ ꯅꯣꯏꯅ ꯁꯨꯖꯕ꯭ꯔꯥ ꯏꯁꯥꯅ ꯁꯨꯖꯩ ꯌꯥꯝ ꯃꯣꯛꯑꯦ ꯑꯩꯈꯣꯏ ꯏꯁꯇꯣꯔꯤ ꯀꯂꯦꯛꯁꯟꯗ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅ ꯁꯨꯝ ꯌꯦꯡꯖꯕ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗ ꯅꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯁꯦ ꯀꯃꯥꯏ ꯇꯧꯏ ꯂꯣꯏꯅ ꯐꯩ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯨ ꯂꯣꯏ ꯅꯨꯡꯉꯥꯏ ꯅꯣꯏꯅ ꯀꯩ ꯁꯕꯖꯦꯛ ꯇꯧꯒꯦ ꯑꯩꯈꯣꯏ ꯁꯥꯏꯟꯁꯇ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛꯇꯤ ꯇꯧꯔꯨꯗꯦꯕ ꯑꯩꯈꯣꯏ ꯑꯣꯖꯥꯈꯩꯁꯦ ꯁꯨꯃꯥꯏꯅ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗꯣ ꯇꯝꯃꯒ ꯑꯣꯖꯥꯈꯩꯁꯦ ꯐꯔꯝꯒꯅꯤ ꯊꯥꯖꯔꯨꯗꯕ ꯑꯗꯣ ꯇꯥꯛꯄ ꯂꯣꯏ ꯅꯨꯡꯉꯥꯏ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯃꯃꯤꯡꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ ꯅꯝꯕꯣꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯅꯣꯏꯅ ꯏꯀꯥꯏꯕꯗꯨ ꯎꯕꯗ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏꯔꯦꯕ ꯏꯀꯥꯏ ꯋꯥꯗꯤ ꯅꯠꯇꯦꯗ ꯐꯔꯦ ꯑꯗꯨꯗꯤꯀꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦ ꯅꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯒ ꯍꯧꯖꯤꯛ ꯀꯩ ꯇꯧꯔꯨꯗꯣꯔꯤꯒꯦ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯁꯤꯜꯂꯨꯒꯤꯅꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯁꯤꯟꯕ ꯃꯌꯥꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤꯀꯣ ꯒꯣꯕꯤꯟꯗ꯭ꯔꯒꯥꯝꯗꯒꯤ ꯒꯣꯕꯤꯟꯗꯒꯥꯝꯗꯒꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ ꯁ꯭ꯀꯨꯜꯗ ꯑꯗꯨ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯅꯁꯨ ꯎꯗꯦ ꯊꯥꯡ ꯇꯥ ꯁꯥꯟꯅꯔꯨꯕꯒꯤꯅꯦ ꯊꯥꯡ ꯇꯥ ꯁꯥꯟꯅꯔꯨꯕ ꯑꯁ ꯌꯥꯝ ꯐꯕ ꯋꯥꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯌꯣꯛꯈꯠꯄꯒꯨꯝꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ ꯉꯥꯟꯊꯣꯏ ꯀꯩ ꯂꯝꯗꯩꯅꯣ ꯒꯣꯕꯤꯟꯗ꯭ꯔꯒꯥꯝꯗꯩ ꯒꯣꯕꯤꯟꯗꯒꯥꯝꯗꯒꯤ ꯑꯗꯩ ꯀꯔꯤ ꯀ꯭ꯂꯥꯁ ꯇꯝꯃꯤꯒꯦ 9 ꯀꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯅꯝꯕꯣꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯅꯝꯕꯣꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯊꯥꯡ ꯇꯥꯁꯤ ꯅꯠꯇꯕ ꯀꯩ ꯇꯧꯔꯤꯒꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯗꯨꯗꯤ ꯅꯪ ꯌꯨꯝꯗ ꯍꯪꯉꯒ ꯍꯧꯖꯤꯛ ꯀꯩ ꯇꯧꯔꯨꯗꯣꯏꯅꯣ ꯂꯥꯏꯔꯤꯛ ꯄꯥꯔꯨꯗꯣꯏꯅꯦ ꯂꯥꯏꯔꯤꯛ ꯄꯥꯎꯗꯣꯏꯅꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯕꯤꯔꯛꯀꯦ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯏꯃꯥꯁꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯀꯩ ꯃꯤꯡ ꯀꯧꯕꯤꯒꯦ ꯑꯩ ꯃꯦꯝ ꯑꯃ ꯀꯧꯏ ꯑꯩ ꯁꯤꯒꯤ ꯂꯩꯀꯥꯏꯁꯤ ꯀꯔꯤ ꯍꯥꯏꯅ ꯀꯧꯏ ꯅꯝꯕꯣꯜ ꯐꯣꯏꯖꯤꯡ ꯃꯈꯥ ꯂꯩꯀꯥꯏ ꯏꯃꯥꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯒꯦ ꯒꯣꯔꯃꯦꯟꯒꯤ ꯄꯦꯟꯁꯤꯟꯅꯆꯤꯡꯕ ꯀꯔꯤꯒꯨꯝꯕ ꯏꯃꯥꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯐꯪꯕ ꯂꯩꯕꯤꯕ꯭ꯔꯥ ꯃꯗꯨꯗꯤ ꯑꯩ ꯊꯣꯏꯗꯣꯛꯄ ꯐꯪꯖꯗꯦ ꯏꯁꯥꯒꯤ ꯄꯦꯟꯁꯤꯟ ꯑꯃ ꯄꯦꯟꯁꯤꯟ ꯆꯥꯖꯔꯤ ꯑꯩ ꯑꯗ ꯏꯃꯥꯒꯤ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛ ꯀꯅꯥ ꯂꯩꯒꯦ
ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯍꯧꯖꯤꯛ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪ ꯌꯥꯎꯏ ꯅꯤꯉꯣꯜ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯅꯤꯉꯣꯜ ꯃꯔꯤꯗꯨ ꯂꯣꯏ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯏꯆꯥꯅꯨꯄꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯆꯍꯤ 2ꯔꯣꯝ ꯐꯥꯔꯦ ꯏꯆꯥꯗꯣ ꯂꯩꯈꯤꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯏꯃꯧ ꯑꯃꯒ ꯏꯁꯨ ꯅꯨꯄꯥ 2ꯒ ꯏꯃꯧꯁꯤꯅ ꯏꯁꯨ ꯅꯨꯄꯥ 2 ꯂꯩ ꯏꯁꯨ ꯅꯨꯄꯥ 2ꯁꯦ ꯑꯃꯅ ꯃꯄꯥꯟꯂꯣꯝꯗ ꯂꯩ ꯊꯝꯃꯝꯃꯤ ꯃꯄꯥꯅ ꯑꯃꯁꯨ ꯃꯄꯥꯟꯂꯣꯝꯗ ꯊꯝꯕꯗꯨ ꯍꯧꯖꯤꯛ ꯃꯥꯁꯇꯔ ꯇꯝꯕ ꯂꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯑꯃ ꯏꯅꯥꯀꯣꯟꯗ ꯊꯕꯛ ꯆꯠꯂꯤꯌꯦ ꯏꯁꯨꯗꯣ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯦ ꯈꯔ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯅ ꯂꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯏꯃꯥꯒꯤ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯁꯤꯗ ꯑꯄꯦꯟ ꯄꯦꯟꯗ ꯏꯃꯥꯒꯤ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯣ ꯃꯣꯠ ꯑꯩ ꯒꯣꯔꯃꯦꯟꯗꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯏꯁꯥꯒꯤ ꯄꯦꯟꯁꯤꯟ ꯆꯥꯔꯤꯕꯅꯤꯅ ꯒꯣꯔꯃꯦꯟꯒꯤ ꯇꯦꯡ ꯌꯦꯜꯂꯤ ꯀꯩꯗꯧꯔꯤ ꯑꯩ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯐꯪꯉꯤꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯩ ꯁꯔꯀꯥꯔꯗ ꯑꯩꯒꯤ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯑꯩ ꯑꯗꯨꯝ ꯄꯦꯟꯅ ꯂꯩꯔꯤ ꯏꯃꯥꯁꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 80ꯒ 4, 5 ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯆꯍꯤꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯏꯃꯥꯗꯤ ꯍꯛꯆꯥꯡꯗꯤ ꯊꯣꯏꯗꯣꯛꯄ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯦꯀꯣ ꯍꯛꯆꯥꯡꯗꯤ ꯀꯔꯤꯝꯇ ꯇꯧꯗꯦ ꯆꯍꯤ ꯑꯃꯅꯤꯁꯦ ꯃꯤꯠꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨꯗꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄ ꯍꯥꯏꯔꯦꯗꯅ ꯑꯗꯣ ꯏꯃꯥꯅ ꯃꯄꯨꯡ ꯐꯥꯕ ꯏꯃꯨꯡ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯔꯕꯅꯤꯅ ꯏꯃꯥꯒꯤ ꯊꯣꯏꯗꯣꯛꯄ ꯑꯋꯥꯠ ꯑꯄꯥ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯡꯉꯥꯏꯇꯕ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯤꯗꯤꯀꯣ ꯑꯍꯟꯁꯦ ꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯐꯖꯅꯁꯨ ꯇꯧꯕꯤꯗꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯏꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯤ ꯍꯧꯖꯤꯛ ꯏꯃꯥꯕꯨ ꯀꯃꯥꯏꯅ ꯊꯝꯕꯤꯒꯦ ꯑꯗꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯩꯉꯣꯟꯗ ꯄꯦꯟꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯁꯨ ꯅꯨꯄꯥ 2ꯁꯤꯅ ꯌꯥꯝ ꯐꯖꯅ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯩ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯤꯅ ꯅꯣꯡꯃꯒꯤ ꯑꯩꯒꯤꯗꯤ ꯃꯇꯝ ꯉꯥꯏꯕ ꯅꯠꯇꯅ ꯃꯣꯏꯅ ꯂꯣꯏꯅꯃꯛ ꯑꯩ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯀꯔꯤꯝꯇ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯕꯤꯔꯕꯅꯤ나 ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯅꯥꯗ ꯌꯦꯛꯇꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯕꯤꯌꯨ ꯏꯃꯥ ꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯆꯠꯆꯔꯨꯈꯤꯒꯦ ꯀꯩ ꯀꯧꯒꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩ ꯃꯤꯡ ꯑꯣꯏꯅꯥꯝ ꯃꯉꯥꯜ ꯑꯩ ꯈꯥ ꯄꯣꯠꯁꯪꯕꯝꯗꯩꯅꯤ ꯈꯥ ꯄꯣꯠꯁꯪꯕꯝ ꯍꯥꯏꯁꯦ ꯀꯥꯏ ꯂꯩꯒꯦ ꯈꯥ ꯄꯣꯠꯁꯪꯕꯝ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯣꯝꯅ ꯋꯥꯔꯗꯦꯟ ꯑꯣꯏꯕꯤꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯀꯃꯥꯏꯅ ꯂꯣꯏꯅꯕꯤꯒꯦ ꯑꯉꯥꯡꯁꯤꯡꯁꯦ ꯁꯨꯝ ꯑꯩꯒꯤ ꯀꯣꯑꯣꯄꯔꯦꯁꯟꯒ ꯂꯣꯏꯅꯅ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯂꯣꯏꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯆꯥꯕ ꯃꯇꯝ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝ ꯀꯃꯥꯏꯅ ꯁꯤꯟꯗꯣꯛꯄꯤ ꯍꯧꯖꯤꯛꯀꯤ ꯁꯨꯇꯤ ꯂꯩꯕꯅꯤꯅꯀꯣ ꯁꯨꯇꯤ ꯂꯩꯕꯅꯤꯅ ꯍꯣꯔꯦꯟ ꯄꯨꯡ 3:30ꯗꯒꯤ ꯄꯥꯕ ꯍꯧꯔꯀꯥꯟꯗ ꯍꯣꯔꯦꯟ ꯃꯣꯏꯒꯤ ꯈꯪꯗꯕꯁꯤꯡꯗꯣ ꯑꯣꯖꯥꯁꯤꯡ ꯂꯥꯛꯑ ꯆꯤꯡꯉꯒ ꯈꯪꯗ꯭ꯔꯀꯥꯟꯗꯅ ꯑꯣꯖꯥ ꯑꯇꯣꯞꯄ ꯀꯧꯔꯀꯥꯟꯗ ꯁꯨꯝ ꯅꯩꯅꯗ꯭ꯔꯦ ꯄꯨꯡ 9 ꯐꯥꯎ ꯅꯩꯅꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯆꯥꯛ ꯆꯥ ꯇꯣꯛꯑ ꯃꯇꯨꯡꯗ ꯄꯨꯡ 9 ꯑꯗꯥꯏ ꯇꯥꯔꯛꯄꯗꯒꯤ ꯄꯨꯡ 12 ꯐꯥꯎꯕ ꯁꯥꯟꯅ ꯄꯥꯏ ꯍꯥꯏꯇꯥꯔꯦ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯂꯝ ꯍꯦꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯂꯣꯏꯅꯕꯤꯒꯦ ꯂꯝ ꯍꯦꯟꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤ ꯐꯥꯎꯗꯗꯤ ꯍꯧꯖꯤꯛꯁꯦ ꯂꯝ ꯍꯦꯟꯕ ꯈꯣꯠꯄꯗꯤ ꯌꯥꯎꯗꯦꯕꯀꯣ ꯍꯥꯏꯗꯤ ꯂꯝ ꯍꯦꯜꯂꯝꯃꯣꯏꯁꯨ ꯑꯩꯅ ꯒꯥꯏꯗ ꯇꯧꯕ ꯃꯇꯝꯗ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯐꯖꯅ ꯏꯟꯁꯇ꯭ꯔꯛꯁꯟꯗꯣ ꯇꯧꯔꯀꯥꯟꯗ ꯁꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯗꯨꯝ ꯁꯣꯜꯕ ꯇꯧꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯇꯨꯡꯗꯁꯨꯀꯣ ꯑꯐꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯄꯨꯊꯣꯛꯇꯅ ꯆꯥꯎꯈꯠꯄ ꯑꯣꯏꯕꯤꯌꯨꯀꯣ ꯍꯣꯏ ꯍꯧꯖꯤꯛ ꯀꯩ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯒꯦ 9 ꯇꯝꯃꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯀꯥꯃꯣꯡꯗꯒꯤ ꯑꯗ ꯅꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯃꯥꯏ ꯇꯧꯏ ꯀꯔꯝ ꯀꯥꯟꯗ ꯆꯥꯛ ꯄꯤꯖꯩ ꯀꯔꯝ ꯀꯥꯟꯗ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯤ ꯀꯃꯥꯏ ꯇꯧꯏ ꯆꯥꯛꯄꯨꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ ꯁ꯭ꯀꯨꯜ ꯆꯠꯂꯗꯤ ꯄꯨꯡ 9 ꯑꯗꯨꯝ 9 ꯅꯪꯅꯕꯨꯗꯤ ꯆꯥꯏꯑꯕ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯊꯦꯡꯅ ꯄꯨꯡ 9, 10 ꯑꯗꯥꯏꯋꯥꯏ ꯆꯥꯏ ꯅꯨꯡꯗꯥꯡꯗꯗꯤ ꯄꯨꯡ 9ꯁꯤ ꯀꯝꯄꯜꯁꯔꯤ ꯃꯐꯝꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯇꯥꯛꯄꯤꯕꯗ ꯅꯨꯡꯉꯥꯏꯕꯔꯥ ꯀꯃꯥꯏ ꯇꯧꯏ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯕ 9 ꯇꯝꯃꯤ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯂꯩꯃꯀꯣꯟꯗ ꯇꯝꯃꯤ ꯂꯩꯃꯀꯣꯟꯗ ꯂꯩꯃꯀꯣꯟ ꯑꯁꯤ ꯀꯥꯏ ꯂꯩꯒꯦ ꯂꯩꯃꯀꯣꯟ ꯂꯥꯏꯇꯣꯟꯖꯝꯗ ꯂꯩ ꯂꯩꯇꯣꯟꯖꯝꯗ ꯍꯟꯗꯛ ꯅꯧꯅ ꯍꯥꯡꯕ ꯅꯣꯏꯒꯤ ꯑꯣꯖꯥꯅ ꯅꯣꯏꯗ ꯐꯖꯅ ꯁꯨꯝ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯇꯧꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯅꯣꯏꯒꯤ ꯂꯩꯁꯤꯕ ꯖꯒꯥꯁꯦ ꯁꯨꯝ ꯀꯣꯆꯤꯡ ꯁꯦꯟꯇꯔꯅꯦꯗꯤ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯒꯦꯕ ꯅꯨꯡꯉꯥꯏ
ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯐꯖꯅ ꯀꯤꯌꯔ ꯂꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯋꯤ ꯐꯖꯅ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄꯁꯦ ꯌꯥꯗꯦꯗꯅꯀꯣ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯅꯣꯏ ꯃꯄꯥꯟ ꯊꯣꯛꯄꯁꯤ ꯀꯃꯥꯏ ꯇꯧꯔꯒ ꯊꯣꯛꯏ ꯈꯣꯠꯂꯤ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯆꯠꯂꯁꯨ ꯑꯣꯖꯥꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯌꯦꯡꯉꯝꯃꯤꯅꯣ ꯐꯤꯂꯝ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤ ꯔꯦꯁ ꯃꯇꯝꯗ ꯀꯔꯤ ꯐꯤꯂꯝ ꯑꯣꯏꯕꯅꯣ ꯀ꯭ꯔꯤꯁꯀꯤ ꯐꯤꯂꯝ ꯌꯦꯡꯕꯅꯤ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ MM ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯄꯥꯗꯅ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯨꯀꯣ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗꯒꯤ ꯂꯥꯛꯆꯕꯅꯦꯕꯀꯣ ꯁꯣꯝ ꯗꯨꯀꯥꯟ ꯇꯧꯕꯤꯔꯥ ꯀꯩ ꯁꯤꯗ ꯀ꯭ꯂꯤꯅꯤꯛ ꯍꯥꯡꯕ ꯀꯩ ꯇꯧꯕꯤꯔꯤꯒꯦ ꯀꯩꯅꯣ ꯀꯥꯎꯟꯇꯔꯒꯤꯗ ꯂꯩꯕ ꯀ꯭ꯂꯤꯅꯤꯛꯇ ꯃꯤꯡ ꯀꯩ ꯀꯧꯒꯦ PH ꯁꯨꯅꯤꯇꯥ ꯀꯧꯋꯦ PH ꯁꯨꯅꯤꯇꯥ ꯑꯥꯏ ꯀ꯭ꯂꯤꯅꯤꯛꯇ ꯀꯩꯅꯣ ꯀꯥꯎꯟꯇꯔ ꯑꯣꯏꯅ ꯂꯩꯖꯕꯅꯦꯕꯀꯣ ꯑꯗꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯔ ꯍꯥꯏꯕꯤꯌꯨ ꯅꯨꯡꯉꯥꯏꯕꯁꯤ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥ ꯍꯩꯇꯦ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣ ꯐ꯭ꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯅꯨꯡꯉꯥꯏꯌꯦ ꯂꯩꯕꯕꯨꯗꯤ ꯑꯗꯨꯝ ꯌꯨꯝꯕꯨꯗꯤ ꯃꯣꯏꯔꯥꯡꯗꯩꯅꯦꯕ ꯂꯩꯕꯅ ꯃꯥꯂꯣꯝꯗ ꯂꯩꯕꯅꯦꯕ ꯁꯤꯗ ꯊꯕꯛ ꯂꯥꯛꯄꯅꯦꯕ ꯑꯗꯨꯒ ꯍꯣꯏ ꯅꯨꯡꯉꯥꯏꯌꯦ ꯁꯤꯗ ꯂꯩꯕꯁꯤꯁꯨ ꯑꯗꯨꯝ ꯊꯥꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥꯃꯨꯛꯀ ꯄꯤꯕꯤꯒꯦ ꯑꯗꯨꯝ 9,000 ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯀꯥꯎꯟꯇꯔꯗ ꯂꯩꯕꯒ 9,000 ꯐꯪꯉꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯐꯪꯉꯦꯀꯣ ꯑꯗꯣ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯗꯤ ꯀꯩꯝ ꯇꯧꯗꯕ꯭ꯔꯥ ꯑꯇꯣꯞꯄꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯁꯤꯗ ꯑꯗꯨꯝ ꯂꯩ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯆꯍꯤ ꯍꯟꯗꯛ 26 ꯁꯨꯗꯣꯏꯅꯤ ꯗꯤꯁꯦꯝꯕꯔꯗ ꯑꯉꯥꯡꯗꯤ ꯌꯥꯝ ꯃꯥꯜꯂꯦ ꯁꯛꯁꯨ ꯐꯖꯩ ꯗ꯭ꯔꯦꯁꯁꯨ ꯌꯥꯝ ꯃꯦꯆꯤꯡ ꯑꯣꯏ ꯑꯗꯣ ꯍꯟꯗꯛꯇꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯕꯕꯥꯁꯨ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯀꯣꯏꯕꯒ ꯆꯠꯂꯣꯏꯗ꯭ꯔꯣ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯀꯩꯅꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯑꯗꯨꯝ ꯄꯨꯟꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯃꯣꯏ ꯊꯕꯛ ꯑꯗꯨꯝ ꯂꯣꯏ ꯂꯩꯅꯈ꯭ꯔꯕꯅꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯟꯕꯒꯤ ꯄ꯭ꯂꯥꯟꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯆꯥꯛ ꯆꯥꯅꯕ ꯈꯣꯠꯅꯕꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯍꯥꯏꯅꯩ ꯑꯗꯣ ꯆꯥꯛ ꯆꯥꯅꯕꯗ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯗꯣꯏꯅꯣ ꯑꯃꯗꯨꯁꯨ ꯌꯥꯎꯗꯣꯏꯔꯣ ꯌꯥꯎꯔꯣꯏ ꯑꯩꯈꯣꯏꯅ ꯆꯥꯕꯗꯤ ꯑꯗꯨꯝ ꯌꯦꯟꯗꯩ ꯍꯦꯟꯅꯗꯤ ꯆꯥꯗ꯭ꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯌꯦꯟꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯆꯥꯔ ꯑꯗꯣ ꯌꯨꯝꯗ ꯆꯥꯅꯗꯣꯏꯔꯣ ꯂꯧꯕꯨꯛꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯤꯛꯅꯤꯛꯀꯨꯝꯕ ꯆꯠꯅꯕꯒꯤ ꯃꯑꯣꯡꯗ ꯆꯥꯗꯣꯏꯔꯣ ꯌꯨꯝꯗ ꯆꯥꯗꯣꯏꯕ ꯑꯗꯨꯝ ꯀꯣꯏꯕ ꯈꯣꯠꯄꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯄ꯭ꯂꯥꯟ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯌꯨꯝꯗ ꯏꯆꯟꯒꯤ ꯄꯨꯟꯁꯤꯗ ꯅꯥꯗ ꯌꯦꯛꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯐꯕ ꯅꯨꯄꯥꯁꯨ ꯕꯣꯏ ꯐ꯭ꯔꯦꯟꯗꯤ ꯂꯩꯕꯤꯔꯕꯣ ꯂꯩ ꯀꯩ ꯂꯝꯗꯩꯅꯣ ꯀꯩꯅꯣꯗꯒꯤ ꯃꯣꯏꯔꯥꯡꯗꯒꯤ ꯑꯗꯨꯝ ꯃꯣꯏꯔꯥꯡꯗꯒꯤ ꯃꯥꯗꯤ ꯀꯩ ꯇꯧꯔꯤꯒꯦ ꯃꯥ ꯑꯗꯨꯝ ꯀꯩꯅꯣ ꯀꯩꯝ ꯍꯣꯠꯅꯗꯦ ꯑꯗꯨꯝ ꯂꯩꯔꯤ ꯀꯩꯅꯣ ꯄꯩꯁꯥ ꯑꯗꯨꯝ ꯈꯔ ꯇꯥꯜꯂꯒ ꯑꯗꯨꯝ ꯇꯥꯟꯕ ꯍꯥꯏꯁꯦ ꯀꯔꯤ ꯇꯧꯔꯤꯒꯦꯕ ꯃꯥꯕꯨ ꯃꯣꯏꯁꯦ ꯀꯩꯅꯣꯗ ꯃꯄꯥꯏ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨ ꯃꯄꯥꯏ ꯃꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯃꯆꯥ ꯑꯗꯨꯝ ꯇꯧꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯌꯨꯝ ꯄꯥꯟꯕꯤꯗꯣꯏꯅꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ 30 ꯍꯦꯜꯂꯒ ꯄ꯭ꯂꯥꯟ ꯂꯩꯇ꯭ꯔꯤꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯒꯦ 26 ꯁꯨꯗꯣꯏꯅꯦ ꯍꯟꯗꯛ ꯗꯤꯁꯦꯝꯕꯔ ꯗꯦꯠ 11 ꯑꯣ ꯑꯗꯨꯗꯤ ꯆꯍꯤ 4ꯃꯨꯛ ꯋꯥꯠꯂꯤꯕꯀꯣ ꯆꯍꯤ 4ꯁꯤꯗ ꯀꯩ ꯇꯧꯒꯦ ꯈꯜꯂꯤꯒꯦ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯨꯡꯁꯤꯟꯕ ꯌꯥꯕ ꯁꯦꯚꯤꯡ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯥꯟ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯥꯗ ꯌꯦꯛꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨꯀꯣ ꯍꯣꯏ ꯆꯦꯆꯦ ꯃꯣꯏꯁꯨ ꯆꯥꯎꯈꯠꯄ ꯑꯣꯏꯔꯣ ꯏꯃꯥꯅ ꯄꯣꯠ ꯌꯣꯜꯂꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯦ ꯏꯕꯦꯝ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯦ ꯑꯗꯣ ꯏꯃꯥꯒꯤ ꯏꯆꯥꯗꯤ ꯀꯌꯥꯅꯣ 5 ꯑꯗꯣ ꯏꯃꯥꯅ ꯁꯤꯁꯤꯒꯤ ꯌꯣꯜꯂꯒ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯉꯝꯕꯔꯥ ꯑꯗꯒꯤ ꯏꯆꯥꯈꯩ ꯀꯩꯀꯩ ꯇꯝꯃꯤ ꯀꯩꯗꯧꯔꯤ ꯕꯕꯥꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯕꯕꯥ ꯂꯩꯔꯤ ꯑꯗꯩ ꯑꯉꯥꯡ ꯏꯆꯥ ꯑꯃ ꯗꯤꯜꯂꯤꯗ ꯂꯩꯌꯦ ꯀꯝꯄꯅꯤ ꯊꯕꯛ ꯇꯧꯔꯦ ꯑꯇꯣꯝꯕꯗꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯀꯩ ꯇꯝꯃꯤ ꯀꯩ ꯇꯝꯃꯤ ꯀꯣꯂꯦꯖ ꯇꯝꯃꯤ ꯑꯗꯒꯤ ꯅꯨꯄꯥ ꯑꯍꯟꯗꯨꯅꯅꯦ ꯅꯨꯄꯤ ꯊꯤꯔꯦ ꯇꯣꯉꯥꯟ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯤꯒꯨꯝꯕ ꯉꯥꯛꯇ ꯉꯥꯏꯀꯣ ꯑꯗꯣ ꯏꯃꯥꯅ ꯁꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯦ ꯌꯣꯜꯂꯒ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯂꯣꯏꯅ ꯄꯨꯕ ꯉꯝꯕꯤꯕ꯭ꯔꯥ ꯋꯥꯗꯤ ꯈꯔ ꯋꯥꯏ ꯄꯨꯗꯤ ꯂꯣꯏ ꯄꯨꯔꯤ ꯄꯨꯕꯤꯅꯕꯁꯨ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯩ ꯅꯨꯄꯥ ꯌꯥꯏꯃꯗꯒꯤ ꯂꯩꯗꯨꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯏ ꯆꯤꯜꯂꯀꯥꯟꯗꯣ ꯑꯗ ꯍꯥꯏꯔ ꯃꯥ ꯈꯔ ꯄꯤꯔꯛꯑꯦ ꯈꯣꯠꯄ ꯁꯤꯟꯅꯅꯕ ꯑꯗꯨꯒ ꯑꯗꯨꯝ ꯑꯗꯣ ꯏꯃꯥꯒꯤ ꯏꯆꯥ ꯑꯇꯣꯝꯕꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯍꯥꯏꯗꯅ ꯀꯔꯤ ꯀ꯭ꯂꯥꯁ ꯇꯝꯃꯤꯒꯦ ꯍꯧꯖꯤꯛ ꯃꯣꯏ BA ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥ ꯇꯝꯃꯤ BA ꯃꯥꯜꯂꯦ ꯏꯃꯥꯒꯤꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯃꯈꯥ ꯀꯥꯏꯗꯩꯅꯤ ꯅꯪꯕꯨ ꯃꯈꯥ ꯀꯥꯏ ꯇꯝꯄꯥꯛ ꯂꯩ ꯀꯧꯋꯦ
ꯑꯍꯜ ꯑꯣꯏꯁꯜꯂꯝꯅꯤ ꯄꯣꯠ ꯌꯣꯟꯕꯁꯨ ꯋꯥꯔꯦ ꯑꯗꯩꯗꯤ ꯄꯣꯠ ꯆꯩꯁꯨ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤ ꯃꯇꯝꯒꯤ ꯑꯅꯧꯕ ꯉꯥꯛꯇꯅꯦꯕ ꯃꯥꯅ ꯌꯣꯜꯂꯤꯁꯦ ꯅꯣꯡꯃꯗ ꯀꯌꯥꯃꯨꯛꯀ ꯁꯤꯠꯂꯦ ꯄꯣꯠ ꯌꯣꯟꯕꯁꯦ ꯅꯨꯡꯗꯝ ꯅꯥꯏ ꯄꯣꯠꯇꯦ ꯅꯣꯡꯃ ꯅꯣꯡꯃꯩꯅꯦꯕꯀꯣ ꯂꯤꯁꯤꯡ ꯑꯅꯤꯃꯨꯛ ꯁꯤꯠꯄꯁꯨ ꯌꯥꯎꯏ ꯑꯗꯩ ꯂꯤꯁꯤꯡꯃꯨꯛ ꯁꯤꯠꯄ ꯑꯍꯨꯝ ꯁꯤꯠꯄꯒꯗꯤ ꯋꯥꯔꯦ ꯑꯗꯨ ꯌꯥꯝ ꯁꯤꯠꯂꯤ ꯀꯩꯅꯣ ꯏꯃꯥ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕꯗ ꯂꯤꯁꯤꯡ 2, 3 ꯁꯤꯠꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯁꯤꯠꯂꯦꯕ ꯑꯗꯒꯤ ꯆꯩꯔꯥꯎꯕ ꯀꯩꯗꯧꯕꯗꯕꯨꯗꯤꯅꯦ ꯂꯤꯁꯤꯡ 10 ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯌꯣꯜꯂꯦ ꯀꯩꯅꯣ ꯆꯩꯔꯥꯎꯕꯗ ꯀꯥꯗꯦ ꯑꯗꯨꯗꯤ ꯏꯃꯥꯁꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯩ 60ꯃꯨꯛ ꯁꯨꯔꯝꯃꯅꯤ 61, 60ꯗꯤ ꯁꯨꯔꯝꯃꯅꯤ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯁꯛꯁꯤꯒ ꯆꯍꯤꯁꯤꯒ ꯁꯛꯅ ꯈꯤꯇꯪꯗꯤ ꯂꯩꯁꯟꯕꯗꯧ ꯇꯧꯋꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯅꯨꯄꯤꯁꯦ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯕꯗ ꯈꯔ ꯁꯛ-ꯆꯨꯁꯦ ꯑꯗꯨꯝ ꯂꯩꯁꯜꯂꯤꯗꯅꯀꯣ ꯑꯗꯣ ꯏꯃꯥꯅꯅꯦ ꯄꯣꯠꯁꯦ ꯌꯣꯟꯕꯗ ꯂꯤꯁꯤꯡ 2ꯃꯨꯛ ꯁꯤꯠꯂꯦ ꯍꯥꯏꯕꯅꯤ나 ꯑꯗꯨꯗꯤ ꯑꯗꯨꯝ ꯅꯣꯡꯃꯗ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯦꯝꯃꯝꯒꯅꯤ ꯀꯌꯥꯃꯨꯛꯇꯤ ꯂꯦꯝꯃꯤꯕ ꯅꯨꯃꯤꯠ 5 ꯇꯧꯅꯤ 10ꯃꯨꯛꯒ ꯄꯨꯜꯂꯀꯥꯟꯗ ꯂꯤꯁꯤꯡ 4, 5ꯃꯨꯛ ꯄꯥꯏꯕ ꯂꯂꯣꯟꯕꯁꯦ ꯑꯗꯨꯀꯥꯟꯗ ꯅꯨꯃꯤꯠ 10ꯃꯨꯛ ꯊꯥ ꯃꯈꯥꯏ ꯃꯨꯜꯂꯀꯥꯟꯗ ꯂꯤꯁꯤꯡ 9, 10 ꯍꯦꯛ ꯁꯨꯕ ꯂꯤꯁꯤꯡ 4, 5 ꯑꯗꯨꯝ ꯂꯦꯝꯃꯦ ꯏꯃꯥꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯍꯩꯅ ꯁꯤꯡꯅ ꯌꯨꯝ ꯄꯥꯟꯕ ꯃꯥꯜꯂꯤ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯕꯤꯌꯨ ꯏꯃꯥ ꯋꯥꯔꯤ ꯁꯥꯟꯅꯁꯦ Kamu. Adun terus. Sang. 이제 시리즈 시작해요. orang muda ini orang muda pun lebih mulai pak. Sekarang terus ya. Teman-teman. Tiki gari ini kamu tahu tak? Mana masih aku ya sih wait ini saya tahu jadi hajar. Berapa berapa jadi. Gari ini harganya kali. Si hobi ini lah sini di teller si palaga. Aji bazar itu ini tempat. Gari oina saagena khali no bade gari je koi gi karamba maong da sa doino gari je si mati sara ne ba adi koi gi standing by ha koi gi leba thona bu adu bu ju ne ba adu ga ajik lak ga second bus na aji ga pot ching brak ne ba da adu gi tela je sa bu lo dinga ri ba mesi gi ko adu ko masih और कुछ कोई की पुलिस ने बता रहा है कि पुलिस को से ले जाने के लिए तो मैं माना होगा ಅದು ಹೋಗಿತ್ತು ಪೊಲ್ಯೂಷನ್ ಲೈನ್ ಚಲನವ ಬಿಎಸ್ ಲೈನ್ ಚಲನವ ನಾವು ಪೊಲ್ಯೂಷನ್ ಚಲನವಿನ yang kana triangle ಲೈನ್ ಹಾಯ್ತಾರೆ ಅದು ಪೊಲ್ಯೂಷನ್ ಗೆ ತುಂಬ ಯಾರು ಹಾಯ್ತಾರೆ ಅದು ನಿಮಗೆ ಸರಿ ಸೀನಾ ತಬಾತ ಮಯಾಮ್ ಸು ಸೋಕಿಗೆ ಕೋ ಅದು hꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯆꯍꯤ 10 ꯁꯨꯖꯜꯂꯛꯀꯗꯕ ꯀꯩꯅꯣꯗꯨꯅꯦ 5 years ꯑꯃꯅ ꯍꯧꯖꯤꯛ ꯏꯁꯤꯃꯦꯟ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯦꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯥꯜꯂꯤꯕ 5 years ꯑꯃꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯇꯥꯟꯕ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯀꯗꯣꯏꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯁꯥꯒꯠꯄ ꯄꯣꯠꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯥꯒꯠꯄꯗ ꯑꯦꯛꯖꯤꯕꯤꯁꯟ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯇꯧꯕꯤꯅ ꯑꯩꯈꯣꯏ ꯇꯧꯅꯕ ꯑꯣꯏꯔꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯅ ꯑꯣꯟꯂꯤ ꯁꯤꯒ ꯇꯧꯅꯕ ꯑꯣꯏꯅ ꯈꯟꯕꯗꯨꯅꯦꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛꯇ ꯁꯤꯒ ꯇꯧꯅꯕꯗ ꯍꯦꯛꯇ ꯍꯧꯔꯛꯇ ꯉꯥꯏꯔꯤ ꯃꯃꯥꯡ ꯍꯥꯏꯈꯤꯕ ꯁꯥꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ इसी खरा फंगल हाइदर अदुमाना सामने खरा फंक्शन लाइन लाकदबी माइ ओनजल लाइबा हाइदर हा मथाबसे गाड़ी से ओना थारा कदबदि माले अदुबु हौजिक से पैसा खरा वाटपना पैसा जे फंगनबइ दमकता गाड़ी से थौरनी गाड़ी से सानबइ दमकता अखोइगी एडवांस ओइब टूल मयाम चंगेबा ओइ सिदा सौइ जे फजदि देना असुबा फैक्ट्री मसा खक सानबा लुपा लाख तरुक से आइसिक बिजनेस चटलनी बाजार दा पोयम चलनी अदु पैसा तालागांदा नसाइगी अखोइगी फैक्ट्री मसा हम लेकांदा अदु को देने नत्रगदि सोमना साबिदि सिको गवर्नमेंट की मार्केटिंग पाना बगा दिलौगी गवर्नमेंट से कोई स्टार्टअप फंगे हमारे पे स्टार्टअप से अदुम क्लियरी है कि 1 लाख पीरे अदुगा हदक थादे लोबसे नन थादे सिंगने अदु गाड़ी साबदे सब्दि अदुदी चकावा बनु को नगरेबा हाय तादि अदुगी लौरनी तंखाय मा गई हजनगी अदुगा तंखाय मा सिंगोकी मथन थार सिंग तीदरगा तंखाय बे दुबु सिंगदिगा अदबाय ले दुबु आई अदुगी मखोगी पैसा जे आई सिंगनागे पुलप हंतोकेरे अदुगा इसागी ओइना डायरेक्ट पैसा तबना खौन खन्ने अदो स्टार्टअप नतबा तोपा लाइबना बिजनेस लोन पेरी ग्रा मयाम लाइदना अदुगुमगदि ट्राई तबदबरा बिजनेस लोन जम लइबा अखोइना सेंग हागंदा
business loan hai di ai loan lo ko loan lo ni ba loan ji ngadak tha lo ba thang tha sing doi ni ba sing bo haro hai de ni ba akoi de ya ro ba sahi ma di ngai de ya ro ba gari myam research taro ki ni pot yon bo hau gi roi ba aduna hai ba loan ji de koi loan lo bu de koi wa ni hai di matam ma sang doi ni na research taro matam yaw de thang ta ira lo pot yon de ga de gi tha sing doi no ado songgi family condition di kama kama to ni de de dum no na da ni dem ado somna tawbe na khali ba pot se ko family na tawbibra somna dum khona jara ga tawjabra kama kama to moi ayam ba je family ri su ngam ma ga de khara pang ngam de ga na pang de hai de ko ayam dum pang do ai ngam na ngam na ha da do somge yum pan bi na bo kada yang wali ba hey lam dai khang na ge khangna ba ji chutam tham gi roi koi na project se pam de ji tham ni su tam kai na kan da everything project se mai ta ga di loi la ke ni so khan ba ga di lai ta bra ba khan ma ji ya roi ma ji khan la ji adi karai de gi ko shi ta le ka di sang moi ba thada ko thada sang de ba adu da sang ro ne sang no nyam lai adi na just akoi ji pesa stable ro de kan da tak tak to ra ji na mai khale de Vậy cái này đi. Con là lâu kia nó khăn cái gì, cái đó mình phải bàn gì? Khăn gì thì tôi khăn lắm nên cái đó mình phải lâu gì. Cái gì, con chú ngọc bắp bằm bra, amu bắp bằm bra, khăn sang bắp bằm bra. Khăn là cái gì? Mà sao con bắp bằm bra, chứ bắp bram bra? Bazar đi. Masak sih medium tu kenapa sih? Masak kerap perfect tu. Ada apa sih? Ai kan full focus ni ko. Thada business. Ai, oh itu biar ni sih kan ni. Jadi pun kalau lagi ni macam ada sih bukan lagi ni. Nah itu, nah itu tu pun dari tu baru aku tu memang tak kini ada lagi. Just kau tengah ni ba. Nah ini lagi tu bukan bukan ya dia ba. Ani bukan syarat pun tak ada. Aduh, masa lagi aku nak kerja tu je. Itu orang tahu je ba. Ming tu khangja tu je. Ming tu. Ai ni tu nak lawan kau ya. Kau dia Nambol lagi. Ni kan mulam nanti balaram kulun lam ni. Aduh. Khang ai khang. Oh, aduh ni. Dah mulai ni khang, masih mulai khang ba. Aduh, mayam di khang tu baik dah. Itu kan ini kasih dapat hai dulu, kan kelar lagi giung dia na. Kau dulu pun hai dah. Macam ada last month hai dah ni ba. Hai sial tu bawa ni kai cuma pot kena hai dah. Lupa tara dah ini lupa sambil pot kai sial tu ni. Business tam bagai athletic. Das business tam boy na pasal tu alam ni. Aduh ke pasal je tak nak betul. Apa kau tu pot mayam ni just teroris dia tu lah. Kau sewa itu nak menai dah. Aku juga lami dah sumla aku ni berkuah. Sumla gari thau kan siapa je kuat ni dah. Kan dia khang dia nak. Lau ta macam kui le sumla kayak itu kau yang habis tu khang ni berkuah. Khang jauh betul tu nasi kui bunga kecil lah nasi tak kuah. Kayak hai tar yang nungai bah hai tar. Tu matung dah su tahu mai pak aku bio. Jadi nang ninjari ba kadi makwa. Mo na ninjari ba kudi mai pa ko biro. Ako igisu historical lesson ni. Kami historical lesson ni mama bagay digi ko silang sa banyo ko. Oy na saka ko kana kamay taw ko na dugeng jage na. Mai pa ko biro. Ako yung tsaro gibi.